Mayambu Kurumjari, Times of Manipur TOMTV, akan khudol mo ijari ba studio speak me tabi basing butaram okjari. Akoy nangasi pudor lakchari ba topic asi challenges of fish farmers in Manipur haibani. Akoy nga yokchari ba ngami sing asina Manipur da kari kari akoy khudong cha da basing thengnari ge haibani. Akoy Manipur se nga yamna cha ba lamdam mo oibani na nga asi am important oiba akoy crop makhalam makhak oibani na. Masida akoy Manipur da lai ba farmers sing sina kari kari challenges thengnari bage kari kari khudong cha da ba thengnari bage haibase khangdok pasi am chaw tangai fadaba mo oibana hariba topic asi pujarak pani. Ngasi akoy na अखोई स्टूडियो द लेंसिन दर लेबिरिबा गेस्ट असे एनुअल फिश फेयर कम फिश क्रॉप कंपटीशन इंग्लिश नि कुन माथोई की विनर्स ओइ बिखरबा ओजा सलाम रोहेंद्रो ने ओजा ताराम नोक्सरी TOMTV वा मदि व्यूअर सिंग काय कुन उसरी ओजा हम त लाक्चनिंग से अखोई ngasi की कैनो सिगा टॉपिक सिगा अखोई की चाना ना हाइजा बतारे चैलेंजेस ऑफ फार्मर्स फिश फार्मर्स इन मणिपुर हाइबनिना nga yokliba ngami singna maruoina hojik yam chauna thengnariba अखोई की खुदोंग चादब सिंगसे करम करम अवाब सिंग खुदोंग चादब सिंग थेंगबिरि हाइबसे दाइबि हौजी हौजी Manipur da leiba nga yokliba ngami singa thengnariba awaba si maruoina nga gi masinjak sini hauji ji akoi competitive amadi scientific age ni na akoi competitive ki thak ta changjil agadi concentrate fit thak ta bajartre nature gi akoi na sajik tha aga wairu tha aga thauthi khara chairaga santhi chairaga nga jokani haiba potsi madi jaraktaba aduna maruoina hauji ji Manipur government da adi department da ngami amoina akoina request tawjini di Manipur da fit singji marang kaina piragadi aidi concentrate fit singji subsidy rate ni pibiragadi henna ngami singji da akoi gi nga masinjak thakpagi awabasi leroi maramdi nga haibsi masinjak chadragadi chauroi akoina samna haida khudam oina haijabda boiler si masa oina loroga pungtha thadopuna di chaudi adumai tawduna akoina nga ji nga oina yokki haira agadi simpham oina changsil agadi akoi masinjak si changi aduna afaba makhan gi masinjak asi Manipur government amadi department na subsidize rate ta pibiragadi hongna phangan biragadi akoi ngami sing sida hen chapkhalakpa amadi awabadu kokadra haina hariba akhoi gi subsidize rate ta hongna phangnabagi damakta akhoi lengak na hojik tawba yabasi kari kari ne na khanbi akhoi ngami amagi side tagi akoi gi hojiki Manipur da pusalaliba nga ji makhan naidi nga masinjak si makhan jame adubu Manipur government na aikoina simbi gi haragadi aikoi Manipur da nga masinjak si chungba yaroi maramdi aikoi da raw material leite raw material leitabani na mapalam dagi pusalakpa oiragadi ngasai gi aikoina afaba makhan gi adugumba quality leiba fitsing do aikoina ai ngami sing da phangan ba mathau tai yam nungai aduga makhata bada yam chawba khoigi ngami singna thengnaba challenge singi manungda mu oirisi khoi nga sijalak pasini akhoi nga si masing naina thadagra matungda khoi nga si loina mapung marei pharaga chawraga khoi sendong phanggadabdu nga sirakpana maram oirakanda phanggadaba sendong dogi achuba saruk ama mangjabagi yam chawna ngami singna thengnari bisi matangda nga si bisi gi matangda kitang haibiyo nga si bai maram khrale aidi aikoina thadriba mafam ji isingji thielaba nuksagi maisana yairagasu masamtunda dum siganeba laina gi natana haibadi lai thadriba mafam si aruba mafamda isingji lu haidi aruba mafamda thadraba adu afaba ising uhengadaba harisida aikoi nga ji thadadringai da hana ponji prepare ta hogadabne prepare ta hodana aikoi pukhi ma laire haina solong thadragadi lairi ising du apumbu oiragadi aikoi nga do sigadini aduga nga si mayam ama laisilagadi aikoina ising arubo orgasu nga sina heavy de laisilaba mayam ama laisilagadi nga mayam singsina aikoina season oxygen ni oxygen ji walakani maramdi nga khudi mak singsina oxygen pa makanda oxygen ji walakpadagi nga singje charani char agadi matam khara lerkanda nga singjo tapna sum sijal aneba aduna nga yamna aikoina pon management da aikoina changi aikoina pukhi amani harga aikoina thadaningi haiduna ngaji heda pungthada thadaba yadi aikoina hari bisingji aigi low hectare amada asuk oiragadi natra ekar amada asuk oiragadi nga masingji asuk thada kadumi haibagi pochi aikoina akhang ahi singa tanaraga thadabiraba adu itadi leina aikoigi nga sibagi problem dagi su kalagani aduga aikoi henaju sendong leina
ꯌꯣꯟꯕ ꯌꯥꯔꯒꯅꯤ ꯉꯁꯥꯏꯒꯤ ꯄꯣꯟ ꯃꯦꯅꯦꯖꯃꯦꯟꯠꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯉꯥ ꯀꯌꯥꯝ ꯌꯥꯝꯅ ꯊꯥꯗꯒꯗꯒꯦ ꯍꯥꯏꯕꯁꯤꯁꯨ ꯉꯥ ꯍꯦꯜꯂꯒꯗꯤ ꯉꯁꯥꯏꯒꯤ ꯗꯤꯖꯣꯜꯕ ꯑꯣꯛꯁꯤꯖꯦꯟꯒꯤ ꯆꯥꯡꯁꯤ ꯍꯟꯊꯔꯛꯄꯅꯤꯅ ꯑꯣꯛꯁꯤꯖꯦꯟꯒꯤ ꯆꯥꯡꯁꯦ ꯐꯪꯉꯛꯇꯕꯗꯒꯤ ꯉꯥ ꯁꯤꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯅ ꯇꯥꯛꯄꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯐꯤꯁ ꯐꯥꯔꯃꯔꯁꯤꯡꯁꯤꯅ ꯊꯦꯡꯅꯔꯤꯕ ꯌꯥꯝ ꯆꯥꯎꯕ ꯏꯁꯨꯁꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯄ ꯑꯩꯈꯣꯏ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯛꯄ ꯃꯇꯝꯁꯤꯅꯤ ꯏꯁꯤꯡ ꯏꯆꯥꯎꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯥꯃꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯕ ꯍꯥꯏꯕꯗꯨ ꯇꯥꯔꯤꯕꯅꯤ ꯉꯥ ꯃꯌꯥꯝ ꯑꯃ ꯃꯥꯡꯖꯔꯤꯕꯅꯤ ꯃꯁꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯃꯁꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯏꯆꯥꯎ ꯍꯥꯏꯕꯁꯤ ꯍꯣꯏ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅꯤ ꯍꯥꯏꯕꯗꯨꯅꯤ ꯃꯔꯝꯗꯤ ꯇꯝꯕꯗꯤ ꯉꯝꯗꯦ ꯇꯧꯕꯇꯕꯨ ꯉꯥꯃꯤ ꯑꯃ ꯑꯣꯏꯅ ꯃꯗꯨꯒꯤ ꯊꯧꯔꯥꯡ ꯇꯧꯍꯧꯗꯕꯗꯨꯅ ꯑꯋꯥꯕꯗꯤ ꯑꯣꯏꯍꯜꯂꯦꯕ ꯃꯁꯤ ꯍꯥꯟꯅ ꯊꯧꯔꯥꯡ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯖꯒꯥꯁꯤ इसिंगी मागी लेभेलजे कया यामना इसिंग इचाउदा फंगे हाइबगी अखोइना हाना इसादा खंगौबा म चंगी असिगी लेभेल बक्सी इसिंग इचाउदुदा मरमदी सोक अदुगी इसिंग इचाउदा मागी इसिंगी लेभेलजे असु वांग्रामिना आइगी रिंगबनजी असु वांगबा म दरकार लै समनाइदा फिट मंगा वांगना इसिंगी इमाइजी लेरतागदी आई फुट निपान नत्रगा तरादी वांगहन ननबगी प्लान जे तौरगदी हाइबा इसिंग इचाउ लागाजु कनोसिंग अखोगी लेपाकी ओइबा इचाउ कया लाके लाक्सनु अदुगुम्बा हाइब इचाउसिंग दुदेगी कनबा ngamgani हाइन ngसाइगी अखोगी इचाउसे लाक्ट्रिङैगी मांगोइनना अखोगी मैनेजमेंट सि फजना तहौर मतुंगदा अखोगी ममांग द थोखिबा अखोगी लाइबक थिबा इसिंग इचाउसिंग दुदेगी तमहौर कांदा हाइतारे अखोगी कनोसि चेक्सिन थौरांसिंग सि हाना लोखल हौरगदी हाइबा इसिंग इचाउगी ओइबा अदुगुम्बा चैथेंग सिदगी ngakthokpa yam laina ngakthokpa ngamgani na takpibani yam nungaije makha tabadong lakchaningisina अखोगी येन लोइबा पोल्ट्री तौबा अदगी अखोगी पिगरी तौबसिंगदसु याम तोइना थेंगनरिबा अखोई लैना तिना मखन मखन मयाम अमा थेंगनरिबसि माइना अखोगी ngसाइगी फिशरीज की ओइनासु nga योकपदसु तोंगान तोंगान बा लैना तिना क्या अमा थेंगनबिरंगनि याम कॉमन ओइना थेंगनबा अखोगी लैना सिंगसि करम करम थेंगनबियो ओइ कमन लोइना थेंगनरिजे अखोई nga दा अखोगी मसों ngangkhalaga अखोगी ngangkhalaga सिबा मखल अमा लै मसिजे कमन लोइना अखोई अदुम nga मखन खरदा अदुम थेंगनै अदुगा अखोई रौगुम्बा कैगुम्बा सिंगसना अखोगी महिक मखल अमा नप्पेबा महिक मखनजिना रौगुम्बसिदा अखोइना नप्पेजु खंगदबा ngaजिदा अखोइगी महिकसि अखोइना येंगरा ट्रांसपेरेंट ओइबा महिक हाइतारे हाइबा महिकसिंगसिना मागी मसाइगुकुम्बा अदुगा अखोइगी मागी मसागुम्बा कैगुम्बा सिंगदा नप्पा कांदा ngaji मागी फिटसिंगजे हाइदि मागी ngसाइ महिकतुगी फिट ओइना ngaदु सिजनरेबा सिजनरबनिना ngaदुदा मागोंदा लेंगम संगमदबा कनो तौबा कांदा ngसाइगी हाइबा पोसिंगजि ओइरे मरुइना मणिपुरदा यामना तौगलिबा पोत लैरिबा लैना मखल अमदि हायरगा हौजिकी अखोइगी ngangkhatlaga dak लेरगा ngangkhatpa asini याम नुंगाइसे ओजा लैना सिंगी मतंगदा याम फजना ताकपिरि अदुगा हजिक लाक्चनिबा वाफमसिना अखोइगी हान अखोइगी nga मेला से तौग्रबा मतुंगसिदा हाइजब तारे अखोइगी ऑनरेबल चीफ मिनिस्टर श्री नोंथोमम बिरेना अखोइगी हाइबिखिबदा अखोइगी लाकदबा चहिददि अखोइ मिपाल तांगदना अखोइगी मपानदगी nga से पुसलक्तना अखोइ मिपाल तांगदना nga सिंगसि लमदमसिदा पुथोकचरगा लमदमसिगी लेमपाना कोननबा पुथोकपा ngamdagani हाबा वाफमसिंग थंबिख्रे अदुबो हजिक लाइरिबसि अखोइ डिमांड सिंग nga gi डिमांड सिंग nga याम पामबा लम ओइबनिना मणिपुर दी nga की डिमांड से दुकी मतिक वांगबनिना अखोगी ngami सिंगसिना अखोई सप्लाई तौरइबा अखोगी सप्लाई की चांग से डिमांड सिने हेलगा दुम लेबा सप्लाई सिना वाटलगा दुम लेबनिना हाइरिबा डिमांड सि थेंगनबगी दमक्ता अखोगी करी करी चखो थौरांग सिंग करी करी थबक थोरम सिंग लखोटपा याइना दिखनबियोजा मणिपुर दा लेबा ngami सिंगदा हक्तेंगना अखोगी डिपार्टमेंट की लाइबा स्कीम सिंगसि हक्तेंगना यहोनबिवा हाइदि हाना यहोलिबा हाना यहोनदे हाइबनते यहोली तौबदुबु हेन्ना अवांगबा थाकता आइदि मियेंग चंगबिरगा हाइदि मागी फंगजरिबा पोतुदगी हेना फंगाबा मतमदुदा कोइ ngaगी पोथोक मयाम अमा फंगदुनि ngaगी पोथोकसि मयाम अमा फंगागा पुथोअगदि ngami सिंगसिना अखोइना मपालमदगी nga पुसले हारिसिंगसि अखोइगी प्रोडक्शन वाटपदगिनि अखोइगी प्रोडक्शन जे हेननबगिदमक कै मथौ तागायदा अइना हाइ पंजगिबा माचिनचाक अमदि अखोइगी सरकारगी फाइनेंशियल असिस्टेंट सिंगसिना मतम चाना पिबिरबा अदुगा अखोइगी मसिनचाक सिंगसि सब्सिडी रेट पीरबा अदुइतादि ngami मयाम अमा थोलकनि ngasi ngami मयाम अमा मसिनचाक लैबा ngamdaduna इपाइफुगी nga युइ हाइबा कोक्तदा nga खरा थादरगा सजि खरा थादरगा अदुम हिंगगा मयाम अमा लेरिबा असि हिंगगा लेरिबा मयाम असि सुमाइ सुम लेरगदि मियोइ खरा खक्तना पैसा पाइबा खरा खक्तना nga मसिनचाक लेरगा थागदि मणिपुरदा ngaगी पोथोक मयाम अमा पुथोकना हाइबसि नोमोगी सिदरकनि मरमदि अखोइ फाइनेंशियल असिस्टेंट हाइबसिमा मरु ओइना अखोइ ngami सिंगदा दरकार लैबा अदु
ꯑꯣꯏꯔꯒꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯁꯤꯁꯇꯦꯟꯗꯨ ꯐꯪꯉꯒꯗꯤ ꯃꯥ ꯉꯥ ꯃꯆꯤꯟꯖꯥꯛ ꯂꯩꯔꯒ ꯃꯥ ꯉꯥ ꯄ꯭ꯔꯗꯛꯁꯟ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯒꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯤꯄꯥꯟ ꯇꯥꯡꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯨ ꯍꯤꯡꯕ ꯉꯝꯃꯛꯀꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯖꯥ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯕ ꯆꯍꯤꯗ ꯃꯤꯄꯥꯜ ꯇꯥꯡꯗꯅ ꯉꯥꯁꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯕ ꯉꯝꯃꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯃꯪꯂꯥꯟ ꯑꯃ ꯃꯪꯉꯤ ꯑꯗꯨꯕꯨ ꯍꯛꯊꯦꯡꯅꯅ ꯑꯩꯈꯣꯏꯒꯤ ꯐꯤꯜꯗ ꯊꯦꯡꯅꯔꯤꯕ ꯐꯥꯔꯃꯔ ꯑꯃ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯄꯥꯜ ꯇꯥꯡꯗꯅ ꯃꯄꯥꯟꯗꯒꯤ ꯉꯥꯁꯤ ꯄꯨꯁꯜꯂꯛꯇꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯝꯗꯝꯁꯤꯗ ꯄꯨꯊꯣꯛꯆꯕ ꯉꯥ ꯈꯛꯇꯅ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯍꯟꯕꯁꯤ ꯀꯌꯥꯝ ꯀꯨꯏꯅꯗꯤ ꯆꯪꯈꯤꯅꯤꯅ ꯈꯟꯕꯤꯌꯨ ꯍꯧꯖꯤꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯒ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅꯗꯤ 2022 ꯀꯥꯏꯅ ꯑꯩꯈꯣꯏ ꯄꯟꯒꯨꯝ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤꯕ 22 ꯍꯥꯏꯕ ꯃꯇꯝꯗꯨꯗꯗꯤ ꯈꯔꯗꯤ ꯋꯥꯒꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯐꯥꯔꯃꯔꯁꯤꯡꯁꯦ ꯑꯅꯝꯕꯅ ꯂꯥꯏꯔꯕ ꯉꯥꯛꯇ ꯑꯣꯏꯌꯦꯕ ꯂꯥꯏꯔꯕ ꯐꯥꯔꯃꯔꯁꯤꯡꯅꯗꯤ ꯍꯥꯏꯔꯤꯕ ꯄꯥꯟꯗꯝꯁꯦ ꯐꯪꯕꯗ ꯑꯋꯥꯕꯒꯗꯤ ꯑꯣꯏꯅꯤ ꯑꯗꯨꯕꯨ ꯃꯃꯥꯡꯊꯛꯇ ꯂꯩꯔꯛꯂꯤꯕ ꯉꯥꯒꯤ ꯑꯋꯥꯠꯄꯁꯤꯡꯒ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ 90%ꯗꯤ ꯀꯥꯈꯠꯂꯦ ꯑꯞꯒ꯭ꯔꯦꯗ ꯇꯧꯁꯤꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤ ꯃꯇꯝ ꯈꯔ ꯆꯪꯉꯒꯁꯨ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒꯗꯤ ꯊꯨꯅ ꯑꯗꯨꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯒ ꯃꯤꯄꯥꯟ ꯇꯥꯡꯗꯕ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯉꯁꯥꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯟ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯗ ꯃꯆꯤꯟꯖꯥꯛ ꯌꯥꯝꯅ ꯐꯪꯗꯕ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯕ ꯂꯣꯏꯅꯅ ꯁꯕꯁꯤꯗꯥꯏꯖ ꯔꯦꯠꯇ ꯐꯪꯉꯒꯗꯤ ꯍꯦꯟꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔꯁꯤꯡꯁꯤꯗ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯑꯣꯏꯒꯗꯣꯏꯅꯦꯅ ꯃꯃꯥꯡꯗꯁꯨ ꯇꯥꯛꯄꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯃꯌꯥꯝ ꯂꯩꯖꯔꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯑꯩ ꯕ꯭ꯔꯦꯛ ꯑꯃꯈꯛꯇꯪ ꯂꯧꯖꯒꯦ ꯃꯌꯥꯝꯗꯒꯤ ꯕ꯭ꯔꯦꯛ ꯑꯃꯈꯛꯇꯪ ꯂꯧꯖꯒꯦ ꯌꯥꯝ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯣꯖꯥ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯌꯦꯡꯅꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯉꯥꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔꯁꯤꯡꯁꯤꯅ ꯄꯨꯊꯣꯔꯛꯑꯦꯀꯣ ꯑꯗꯨꯒ ꯉꯥꯁꯤ ꯃꯃꯜ ꯌꯥꯝ ꯇꯥꯡꯉꯤ ꯍꯥꯏꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯉꯥ ꯂꯩꯔꯤꯕ ꯀꯟꯖꯨꯃꯔꯁꯤꯡꯁꯤꯅ ꯑꯣꯔ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯁꯤꯅ ꯎꯕꯒꯤ ꯃꯃꯤ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯇꯥꯔꯤ ꯑꯗꯨꯕꯨ ꯐꯥꯔꯃꯔ ꯑꯃꯒꯤ ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯌꯥꯝꯃꯤ ꯃꯃꯜ ꯇꯥꯡꯉꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯐꯤꯕꯝꯁꯦ ꯀꯔꯝꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯤꯌꯨ ꯍꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯈꯜꯂꯤꯕ ꯉꯥꯒꯤ ꯃꯃꯜꯁꯤ ꯇꯥꯡꯉꯤ ꯍꯥꯏꯔꯤꯁꯤ ꯇꯥꯡꯉꯤ ꯇꯁꯦꯡꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯇꯥꯡꯅꯅꯕꯒꯤ ꯃꯆꯥꯛꯇꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯧꯔꯤꯕ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯐꯤꯠꯁꯤꯡꯁꯦ ꯃꯃꯜ ꯋꯥꯡꯅ ꯂꯧꯔꯦ ꯃꯃꯜ ꯋꯥꯡꯉꯕꯅꯤꯅ ꯃꯥꯒꯤ ꯀꯟꯁꯦꯟꯇ꯭ꯔꯦꯠ ꯐꯤꯠꯁꯤꯡꯁꯦ ꯂꯩꯕ ꯃꯇꯝꯗ ꯃꯃꯜ ꯄ꯭ꯔꯥꯏꯁꯤꯡꯁꯤ ꯋꯥꯡꯈꯠꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯌꯣꯛꯂꯤꯕ ꯉꯥꯁꯤꯡꯁꯤ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯋꯥꯗꯅꯕꯅ ꯑꯩꯈꯣꯏꯅ ꯇꯥꯅ ꯌꯣꯜꯂꯨꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯉꯥꯃꯤ ꯑꯗꯨꯗ ꯑꯋꯥꯕ ꯑꯣꯏꯕ ꯃꯔꯝꯗꯤ ꯉꯥ ꯌꯣꯛꯂꯤꯕ ꯃꯤꯁꯤ ꯃꯥꯒꯤ ꯄ꯭ꯔꯣꯐꯤꯠ ꯈꯔꯗꯁꯨ ꯐꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯐꯤꯠ ꯌꯥꯎꯗꯕꯗꯤ ꯌꯥꯗꯕꯅꯤ나 ꯄ꯭ꯔꯣꯐꯤꯠꯇꯨ ꯐꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯍꯦꯟꯅ ꯐꯪꯕꯒꯤ ꯄꯣꯠꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯩꯔꯤꯕ ꯄꯣꯠꯇꯨ ꯁꯦꯂꯦꯞꯇꯨ ꯃꯥꯡꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄ꯭ꯔꯥꯏꯁꯁꯤ ꯍꯧꯖꯤꯛ ꯂꯦꯞꯅꯔꯤꯕ ꯄꯣꯠꯁꯤꯗ ꯌꯥꯔꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯥꯃꯤ ꯑꯃ ꯑꯣꯏꯅ ꯈꯟꯖꯩ ꯃꯔꯝꯗꯤ ꯄ꯭ꯔꯖꯥꯁꯤꯡꯅꯗꯤ ꯋꯥꯡꯉꯦ ꯍꯥꯏꯖꯔꯒꯁꯨ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯐꯤꯠꯁꯤꯡ ꯑꯗꯨꯒ ꯔꯣ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯁꯤ ꯇꯥꯡꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯉꯥꯁꯤꯁꯨ ꯃꯃꯜꯁꯤ ꯋꯥꯡꯈꯠꯂꯤꯅꯤ ꯑꯩꯅ ꯉꯁꯥꯏꯁꯨ ꯑꯃꯨꯛ ꯍꯥꯏꯖꯕꯗꯨ ꯍꯥꯏꯔꯤꯕ ꯃꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯒꯗꯕ ꯃꯦꯗꯤꯁꯤꯟꯁꯤꯡ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤ ꯍꯣꯡꯅ ꯁꯕꯁꯤꯗꯥꯏꯖ ꯔꯦꯠꯇ ꯐꯥꯔꯃꯔꯁꯤꯡꯅ ꯐꯪꯍꯜꯂꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯉꯥ ꯁꯣꯏꯗꯅ ꯍꯣꯡꯅ ꯑꯗꯨꯝ ꯐꯪꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯑꯩꯈꯣꯏꯒꯤ ꯉꯥ ꯇꯥꯡꯕꯒꯤ ꯑꯣꯔ ꯉꯥ ꯃꯄꯥꯟꯗꯒꯤ ꯄꯨꯁꯜꯂꯛꯄꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯣꯂꯨꯁꯟ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯉꯥ ꯃꯆꯤꯟꯖꯥꯛ ꯑꯃꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯑꯁꯤ ꯁꯕꯁꯤꯗꯥꯏꯖ ꯔꯦꯠꯇ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯐꯤꯁ ꯐꯥꯔꯃꯔꯁꯤꯡꯁꯤꯗ ꯌꯥꯝ ꯂꯥꯏꯅ ꯐꯪꯍꯟꯕ ꯉꯝꯃꯒꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛꯁꯤ ꯂꯣꯏꯅꯃꯛ ꯀꯣꯛꯄ ꯉꯝꯒꯅꯤꯅ ꯇꯥꯛꯄꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥ ꯇꯥꯕꯗ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯉꯁꯥꯏ ꯃꯃꯥꯡꯒꯤ ꯏꯄꯤꯁꯣꯗꯇꯁꯨ ꯇꯥꯛꯄꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯉꯥꯁꯤꯡꯁꯤ ꯄꯨꯈꯠꯂꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯦꯂꯥꯗ ꯑꯣꯏꯔꯣ ꯑꯗꯨꯒ ꯐꯥꯒꯠꯂꯨꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯣꯜ ꯁ꯭ꯇꯣꯔꯦꯖꯁꯤ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯉꯥꯁꯤ ꯃꯥꯡꯖꯒꯗ꯭ꯔꯥ ꯑꯩꯅ ꯄꯨꯈꯠꯂꯛꯏꯕ ꯐꯥꯒꯠꯂꯤꯕ ꯉꯥꯁꯤꯡꯁꯦ ꯃꯥꯡꯖꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯐꯥꯔꯃꯔꯁꯤꯡꯁꯤꯗ ꯌꯥꯝ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯑꯀꯤꯕ ꯑꯃ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯀꯣꯜ ꯁ꯭ꯇꯣꯔꯦꯖ ꯂꯩꯇꯕꯁꯤꯅ ꯀꯔꯥꯏ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔꯁꯤꯡꯁꯤꯗ ꯑꯀꯥꯏꯕ ꯄꯤꯔꯤ ꯑꯋꯥꯕ ꯄꯤꯔꯤ ꯑꯗꯨꯒ ꯀꯣꯜ ꯁ꯭ꯇꯣꯔꯦꯖ ꯂꯩꯔꯒꯗꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯥꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯉꯥꯃꯤꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯐꯥꯔꯝꯗ ꯂꯩꯕ ꯉꯥꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯀꯝꯄꯤꯇꯤꯁꯟ ꯃꯦꯂꯥꯁꯤꯡꯁꯤꯗ ꯃꯥꯅ ꯃꯥꯒꯤ ꯐꯥꯔꯝꯗ ꯂꯩꯕ ꯉꯥꯁꯤꯡꯁꯤ ꯂꯣꯏꯅ ꯄꯨꯕ ꯉꯝꯗꯦ ꯃꯔꯝꯗꯤ ꯑꯩꯅ ꯉꯥꯗꯨ ꯃꯦꯂꯥꯗꯨꯗ ꯄꯨꯊꯣꯛꯑꯒ ꯌꯣꯟꯈꯤꯕ ꯃꯈꯩꯅ ꯌꯣꯟꯈ꯭ꯔꯦ ꯌꯣꯜꯍꯧꯗꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗꯨ ꯌꯨꯝꯗ ꯍꯜꯂꯒ ꯑꯃꯨꯛ ꯍꯟꯕ ꯃꯇꯝꯗꯗꯤ ꯃꯁꯥ ꯁꯣꯛꯆꯜꯂꯛꯑꯒ ꯄꯨꯝꯒꯗꯕꯅꯤꯅ ꯃꯗꯨ ꯑꯃꯥꯡꯕ ꯑꯣꯏꯒꯗꯕꯅꯤꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯄꯣꯠꯇꯨꯗꯒꯤ 50% ꯈꯛꯇꯪ ꯑꯩꯅ ꯀꯝꯄꯤꯇꯤꯁꯟꯗ ꯁꯔꯨꯛ ꯌꯥꯍꯜꯂꯦꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯉꯥꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯩꯖꯦ ꯑꯩꯅ ꯃꯦꯂꯥꯗꯨ ꯌꯥꯎꯔꯒ ꯑꯩ ꯉꯥ ꯌꯣꯟꯕ ꯁꯤꯠꯇꯕ ꯀꯥꯡꯕꯨꯁꯤꯡꯗꯨ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯄꯨꯔꯛꯑꯒ
ꯂꯩꯒꯗ꯭ꯔꯥ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯉꯥꯁꯦ ꯃꯥꯡꯉꯅꯤ ꯃꯥꯡꯒꯗꯕ ꯑꯩ ꯀꯃꯤꯇꯤ ꯍꯥꯏꯔꯤꯕ ꯃꯦꯂꯥꯁꯤ ꯌꯥꯎꯗꯕꯅ ꯐꯔꯦ ꯀꯝꯄꯤꯇꯤꯁꯟꯁꯤ ꯌꯥꯎꯗꯕꯅ ꯐꯔꯦ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯑꯃꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯍꯥꯏꯔꯤꯕ ꯀꯣꯟ ꯁ꯭ꯇꯣꯔꯦꯖꯁꯤꯡ ꯐꯪꯉꯒꯗꯤ ꯑꯩ ꯉꯁꯤ ꯌꯣꯟꯕ ꯉꯝꯍꯧꯗ꯭ꯔꯒꯁꯨ ꯀꯣꯟ ꯁ꯭ꯇꯣꯔꯦꯖꯇ ꯊꯝꯃꯀꯥꯟꯗ ꯑꯩ ꯍꯌꯦꯡ ꯌꯣꯟꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐꯥꯔꯃꯔꯁꯤꯡꯗ ꯆꯤꯡꯅꯕ ꯂꯩꯍꯟꯗꯅ ꯐ꯭ꯔꯤꯗ ꯉꯥ ꯌꯣꯟꯕꯒꯤ ꯑꯣꯏꯔꯒꯗꯤ ꯃꯦꯂꯥꯁꯨ ꯃꯄꯨꯡ ꯐꯥꯕ ꯍꯦꯜꯂꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯥꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡꯁꯨ ꯍꯦꯜꯂꯛꯀꯅꯦꯕ ꯉꯁꯥꯏꯒꯤ ꯉꯥ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯄꯒꯤ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯉꯥꯃꯤ ꯂꯣꯏꯅꯃꯛ ꯑꯣꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯉꯥꯃꯤ ꯈꯔꯁꯤꯅ ꯍꯦꯟꯅ ꯆꯥꯡꯁꯤ ꯌꯥꯝ ꯆꯥꯎꯅ ꯄꯨꯊꯣꯛꯅꯕꯒꯤ ꯃꯔꯝꯁꯤ ꯍꯧꯖꯤꯛꯀꯤ ꯀꯣꯜ ꯁ꯭ꯇꯣꯔꯦꯖ ꯂꯩꯕꯁꯤꯃ ꯑꯣꯏꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯆꯤꯟꯖꯥꯛꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯁꯕꯁꯤꯗꯥꯏꯁ ꯔꯦꯠꯇ ꯐꯪꯕꯗꯨꯃ ꯑꯣꯏꯔꯦ ꯑꯗꯨꯒ ꯉꯥꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯀꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯉꯥ ꯌꯥꯝ ꯆꯥꯕ ꯉꯥ ꯌꯥꯝ ꯄꯥꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯒꯁꯨ ꯉꯥꯒ ꯃꯔꯤ ꯂꯩꯅꯕ ꯄ꯭ꯔꯗꯛꯁꯤꯡ ꯄꯨꯊꯣꯛꯄꯗꯗꯤ ꯌꯥꯝ ꯅꯦꯝꯅ ꯂꯩꯔꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯃꯣꯠꯁꯤꯡ ꯀꯔꯤ ꯀꯔꯤ ꯂꯩꯕꯤ ꯃꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯦꯝꯃꯤꯕ ꯃꯔꯝꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯤꯀꯦꯜ ꯁꯄꯣꯔꯠ ꯍꯥꯏꯇꯥꯔꯦ ꯇꯦꯛꯅꯤꯀꯦꯜ ꯁꯄꯣꯔꯠ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯄꯥꯟ ꯂꯝꯗ ꯌꯣꯛꯅꯔꯤꯕ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯁꯤꯗ ꯌꯣꯛꯀꯗꯕꯗ ꯃꯁꯤꯗꯩꯁꯤꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯃꯗꯤ ꯇꯦꯛꯅꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯉꯝꯗꯕꯅꯤꯅ ꯑꯩꯈꯣꯏ ꯃꯤꯄꯥꯟ ꯇꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯅꯤ ꯑꯗꯨ ꯃꯁꯤ ꯑꯣꯏꯗꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯖꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯃꯗꯤ ꯑꯩꯈꯣꯏ ꯐꯥꯔꯃꯔꯁꯤꯡꯅꯁꯨ ꯋꯥꯈꯜ ꯈꯟꯕꯤꯔꯀꯥꯟꯗ ꯑꯩꯅ ꯌꯣꯛꯏꯕ ꯉꯥꯁꯤ ꯃꯇꯝꯒ ꯆꯨꯅꯕ ꯉꯥ ꯑꯣꯏꯅ ꯌꯣꯛꯑꯒꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯣꯛꯅꯔꯤꯕꯁꯦ ꯁꯦꯟꯗꯣꯡꯒꯤ ꯑꯣꯏꯅ ꯌꯣꯛꯄ ꯉꯥ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯃꯄꯥꯟ ꯂꯝꯗꯒꯤ ꯑꯩꯈꯣꯏ ꯇꯤꯂꯥꯄꯤꯌꯥ ꯑꯩꯈꯣꯏꯒꯤ ꯇꯨꯡꯍꯟꯕꯤꯒ ꯍꯥꯏꯅꯕꯁꯦ ꯍꯥꯏꯔꯤꯁꯤꯡꯁꯦ ꯍꯦꯛꯇꯔ ꯑꯃꯗ ꯅꯠꯇ꯭ꯔꯒꯁꯨ ꯁꯨꯞꯅꯇꯒꯤ ꯑꯩꯒꯤ ꯂꯧ ꯁꯪꯒꯝ ꯑꯃ ꯂꯩꯕꯗ ꯃꯔꯥꯛ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯃꯔꯥꯛ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯦꯖꯤ 3,000 ꯄꯨꯊꯣꯛꯄ ꯉꯝꯃꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯦꯖꯤ 3,000 ꯄꯨꯊꯣꯛꯄ ꯉꯝꯃꯒꯗꯤ ꯐꯥꯔꯃꯔ ꯑꯗꯣ ꯃꯥ ꯁꯣꯏꯗꯅ ꯃꯥ ꯌꯥꯝꯗ꯭ꯔꯕꯗ ꯄ꯭ꯔꯣꯐꯤꯠ ꯑꯣꯏꯅ ꯂꯨꯄꯥ 2,000-3,000 ꯁꯣꯏꯅ ꯂꯦꯝꯒꯅꯦꯕ ꯍꯧꯖꯤꯛ ꯌꯥꯝꯅ ꯍꯣꯡꯉꯦ ꯍꯥꯏꯔꯤꯕ ꯇꯤꯂꯥꯄꯤꯌꯥꯁꯦ ꯃꯇꯝ ꯑꯃꯗꯗꯤ 250-260 ꯄꯤꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯄꯤꯛꯄꯗ 100-150 ꯁꯨꯃꯥꯏꯅ ꯄꯤꯔꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯗ ꯊꯨꯅ ꯄ꯭ꯔꯣꯐꯤꯠ ꯑꯣꯏꯕ ꯌꯥꯕ ꯆꯍꯤ ꯑꯃꯗ ꯑꯅꯤꯔꯛ ꯑꯣꯟꯕ ꯌꯥꯕ ꯉꯥ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯉꯥꯁꯤꯡꯁꯤ ꯐꯪꯍꯟꯅꯕꯒꯤꯗꯃꯛꯇꯗꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯆꯧꯕ ꯍꯛ ꯂꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯇꯤꯂꯥꯄꯤꯌꯥ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯗꯛꯁꯟꯁꯤ ꯈꯔ ꯒ꯭ꯔꯣꯠ ꯇꯧꯕꯗ ꯈꯔ ꯋꯥꯏ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯒꯅ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯕ ꯃꯄꯨꯡ ꯐꯥꯕꯗꯣ ꯍꯦꯟꯅ ꯁꯣꯔꯠ ꯇꯥꯏꯝꯗ ꯍꯦꯟꯅ ꯑꯣꯏꯍꯜꯂꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯑꯣꯏꯔꯒꯁꯨ ꯑꯃ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯂꯣꯀꯦꯜꯒꯤ ꯑꯣꯏꯅ ꯕ꯭ꯔꯤꯠꯅ ꯇꯧꯔꯒꯁꯨ ꯂꯣꯀꯦꯜ ꯕ꯭ꯔꯤꯠꯁꯤꯅ ꯃꯈꯣꯏꯒꯤ ꯍꯣꯃꯣ ꯀꯩꯅꯣꯁꯤ ꯀꯥꯞꯄꯒꯤ ꯀꯩꯅꯣꯁꯤ ꯋꯥꯠꯄꯅꯤꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄꯁꯤꯡꯗꯤ ꯑꯩꯈꯣꯏ ꯊꯥ 3ꯀꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯆꯥ ꯀꯣꯛꯇꯦꯕ ꯊꯥ 3 ꯍꯦꯜꯂꯀꯥꯟꯗ ꯃꯥꯒꯤ ꯃꯦꯆ꯭ꯌꯣꯔ ꯐꯥꯔꯀꯥꯟꯗ ꯊꯥ 3 ꯍꯦꯜꯂꯒꯗꯤ ꯃꯆꯥ ꯀꯣꯛꯆꯔꯒꯁꯨ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯩꯈꯣꯏ ꯂꯣꯀꯦꯜꯗꯒꯤ ꯕ꯭ꯔꯤꯠ ꯇꯧꯕꯁꯤꯗꯤ ꯊꯥ 3 ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯈꯔꯕꯨ ꯆꯥꯎꯔꯗꯤ ꯕ꯭ꯔꯤꯠ ꯍꯦꯛꯇ ꯇꯧꯒꯦꯕ ꯑꯗꯨꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯄꯣꯠꯁꯤꯡꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯤꯡ ꯄꯨꯁꯤꯜꯂꯛꯑꯒꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯁꯦꯟꯗꯣꯡ ꯂꯩꯅꯕꯒꯤ ꯃꯆꯥꯛ ꯑꯃꯗꯤ ꯑꯣꯏꯍꯜꯂꯤ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯄꯤꯌꯨ ꯑꯣꯖꯥ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯇꯤꯂꯥꯄꯤꯌꯥꯒꯤ ꯑꯣꯔ ꯑꯩꯈꯣꯏ ꯎꯀꯥꯕꯤ ꯅꯆꯤꯡꯕꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯅꯧꯕꯗ ꯍꯥꯏꯇꯥꯔꯦ ꯁꯥꯏꯟꯇꯤꯐꯤꯛ ꯑꯦꯄ꯭ꯔꯣꯆ ꯑꯃ ꯂꯥꯛꯄꯁꯤꯗ ꯉꯥ ꯌꯣꯛꯄꯁꯤꯗ ꯑꯩꯈꯣꯏ ꯕꯥꯏꯑꯣꯐ꯭ꯂꯣꯛꯅ ꯂꯥꯛꯏꯁꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯃꯁꯤ ꯕꯥꯏꯑꯣꯐ꯭ꯂꯣꯛꯁꯤ ꯌꯥꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯆꯧꯕ ꯐꯥꯝꯗꯤ ꯂꯧꯗꯤ ꯂꯩꯖꯗꯕ ꯂꯧꯐꯝ ꯍꯥꯏꯗꯤ ꯉꯥ ꯌꯣꯛꯄ ꯌꯥꯕ ꯂꯧꯐꯝꯗꯤ ꯂꯩꯖꯗꯕ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯗ ꯅꯠꯇ꯭ꯔꯒ ꯌꯨꯝꯗ ꯌꯣꯛꯄ ꯍꯥꯏꯗꯤ ꯑꯄꯤꯛꯄ ꯑꯗꯨꯒꯨꯝꯕ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃ ꯑꯣꯏꯅꯅꯕꯒꯤ ꯃꯆꯥ ꯑꯃꯅꯤ ꯕꯥꯏꯑꯣꯐ꯭ꯂꯣꯛꯁꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯃꯥꯡꯊꯛꯇꯒꯤ ꯄꯣꯟꯗ ꯌꯣꯛꯂꯛꯄꯁꯤꯒ ꯑꯩꯈꯣꯏ ꯕꯥꯏꯑꯣꯐ꯭ꯂꯣꯛꯇ ꯌꯣꯛꯂꯛꯄꯁꯤꯒ ꯃꯁꯤꯒꯤ ꯈꯦꯠꯅꯕꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯈꯦꯠꯅꯕ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯕꯥꯏꯑꯣꯐ꯭ꯂꯣꯛꯀꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯗꯤ ꯂꯩ ꯃꯔꯝꯗꯤ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯤ ꯀꯩꯒꯤ ꯃꯉꯣꯟꯗ ꯏꯔꯦꯛꯇꯔ ꯁꯤꯖꯤꯟꯅꯒꯗꯕ ꯅꯠꯇ꯭ꯔꯒ ꯀꯩꯒꯤ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯒꯤ ꯄꯣꯟꯗ ꯌꯣꯛꯄꯁꯤꯗꯤ ꯑꯩꯈꯣꯏꯗ ꯉꯁꯥꯏꯒꯤ ꯑꯣꯛꯁꯤꯖꯦꯟ ꯋꯥꯠꯂꯦ ꯍꯥꯏꯕꯗꯣ ꯑꯣꯛꯁꯤꯖꯦꯟꯒꯤ ꯑꯩꯈꯣꯏ ꯏꯔꯦꯛꯇꯔ ꯁꯣꯝꯗ ꯕꯥꯏꯑꯣꯐ꯭ꯂꯣꯛꯇ ꯏꯔꯦꯛꯇꯔ ꯁꯤꯖꯤꯟꯅꯩꯁꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯀꯥꯞꯁꯤꯜꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯑꯣꯛꯁꯤꯖꯦꯟꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯅꯅꯕꯅꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯦꯆꯔꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯣꯟꯁꯤꯡꯗ ꯇꯧꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯏꯜꯗꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯗꯒꯤ ꯑꯗꯨꯝ ꯃꯁꯥꯅ ꯑꯗꯨꯝ ꯑꯣꯛꯁꯤꯖꯦꯟꯁꯤ ꯄꯣꯛꯍꯟꯕꯅꯤ나 ꯑꯩꯈꯣꯏꯒꯤ ꯄꯣꯟꯗ ꯌꯣꯛꯄ ꯑꯩꯈꯣꯏ ꯕꯥꯏꯑꯣꯐ꯭ꯂꯣꯛꯇꯒꯤꯗꯤ ꯄꯣꯟꯗ ꯌꯣꯛꯄꯁꯤꯅ ꯍꯦꯟꯅ ꯈꯨꯠꯂꯣꯏꯕꯗꯤ ꯍꯦꯜꯂꯦ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯀꯣꯝꯕꯁꯨ ꯀꯣꯝꯕ ꯍꯦꯜꯂꯦ ꯑꯗꯨ ꯐꯥꯔꯃꯔꯁꯤꯡꯗ ꯀꯣꯝꯕ ꯍꯦꯜꯂꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯕꯥꯏꯑꯣꯐ꯭ꯂꯣꯛꯇ ꯌꯣꯛꯄꯁꯤꯗꯤ ꯊꯧ ꯈꯔꯗꯤ ꯆꯤꯜꯂꯦ ꯐꯥꯔꯃꯔꯗꯨꯃ ꯍꯥꯏꯗꯤ ꯃꯇꯝꯁꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯣꯏ ꯑꯩꯒꯤ ꯁꯤꯟꯐꯝ ꯑꯃꯅꯤꯅ ꯇꯧꯗ ꯌꯥꯗꯕꯩ ꯇꯧꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯀꯣꯝꯕ ꯉꯥꯃꯤꯁꯤꯡꯗ ꯈꯔ ꯀꯣꯝꯅ ꯇꯧꯕꯗꯤ ꯑꯩꯈꯣꯏ ꯄꯣꯟꯗ ꯌꯣꯛꯄꯁꯤꯅ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯏꯁꯥꯗ ꯀꯣꯝꯃꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯗꯨꯒ ꯂꯣꯏꯁꯤꯟꯖꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯁ꯭ꯄꯤꯛ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯗ ꯊꯝꯕꯤꯅꯤꯡꯕ ꯋꯥꯐꯝꯁꯤꯡ ꯀꯔꯤ ꯀꯔꯤ ꯂꯩꯕꯤꯌꯨ ꯑꯣꯖꯥ ꯉꯁꯤꯒꯤ
ꯇꯣꯝ ꯇꯤꯚꯤꯒꯤ ꯚꯤꯌꯣꯔꯁꯤꯡꯗ ꯑꯩꯅ ꯃꯤꯌꯥꯝꯗ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯉꯥꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯋꯥꯏ ꯋꯥꯗꯅ ꯑꯩꯈꯣꯏ ꯉꯥ ꯍꯦꯟꯅ ꯄꯨꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯅꯣꯂꯦꯖ ꯑꯃꯗꯤ ꯃꯊꯛ ꯊꯪꯕ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡ ꯇꯥꯟꯅꯔꯒ ꯃꯇꯧ ꯀꯔꯝꯅ ꯉꯥ ꯍꯦꯟꯅ ꯄꯨꯊꯣꯛꯀꯗꯒꯦ ꯃꯤꯄꯥꯟ ꯇꯥꯡꯗꯅ ꯉꯥ ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯌꯣꯛꯀꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯑꯈꯪ ꯑꯍꯩꯁꯤꯡ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯉꯥ ꯌꯣꯛꯃꯤꯟꯅꯔꯒꯗꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯛꯄꯗ ꯑꯃꯗꯤ ꯃꯤꯄꯥꯟ ꯇꯥꯡꯗꯅ ꯉꯥ ꯌꯣꯛꯄꯗ ꯑꯩꯈꯣꯏ ꯑꯋꯥꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯌꯥꯝ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯊꯝꯕꯤꯔꯤꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯥꯡꯖꯔꯤꯕ ꯃꯅꯤꯄꯨꯔꯤ ꯈꯨꯗꯤꯡꯃꯛꯅ ꯃꯥꯡꯖꯔꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯄꯥꯟꯗꯒꯤ ꯉꯥ ꯄꯨꯁꯜꯂꯛꯇꯕ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯄꯨꯊꯣꯛꯆꯕ ꯑꯩꯈꯣꯏꯒꯤ ꯉꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯜꯐ ꯁꯐꯤꯁꯤꯌꯦꯟ ꯑꯣꯏꯅ ꯃꯌꯥꯝꯗ ꯃꯤꯄꯥꯜ ꯇꯥꯡꯗꯅ ꯑꯩꯈꯣꯏꯒꯤ ꯉꯥꯁꯤ ꯈꯛꯇꯪꯅ ꯀꯣꯟꯅꯖꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯃꯄꯥꯟꯗ ꯊꯥꯗꯣꯛꯄ ꯉꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯆꯥꯡꯗꯨ ꯌꯧꯔꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯟꯅꯔꯤꯕꯅꯤ나 ꯃꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯒ ꯑꯣꯖꯥꯅ ꯉꯁꯤ ꯂꯦꯡꯕꯤꯔꯛꯇꯅ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯁ꯭ꯄꯤꯛꯀꯤ ꯊꯧꯔꯝ ꯑꯁꯤ ꯀꯝꯗꯧꯕꯤꯕꯒꯦ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯛꯄꯤꯔꯛꯎ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯇꯣꯉꯥꯟꯕ ꯒꯦꯁ ꯑꯃꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟꯕ ꯏꯄꯤꯁꯣꯗ ꯑꯃꯗ ꯑꯃꯨꯛ ꯇꯣꯉꯥꯟꯕ ꯇꯣꯄꯤꯛ ꯑꯃ ꯂꯥꯛꯆꯒꯦ ꯑꯗꯨ ꯐꯥꯎꯕꯗꯪꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ